Social media amadi newspaper singi maroiba I pausing miyamda thamjari madude ahanbada Manipur news update tagi lokhachage madude jiri bamgi usa tholda ngarang ayarna phajiluba khulngakpa isil nausing ima mayam thomjinduna akanba I hobsang sinbadage Thadorakhre ima singi thauna ikai khumnaba ucheri mathangda Manipur today dagi lokhacharaga jiri bamda 39 AR ge Colonel Akash Kumar ase Colonel oinam Akash nate jiri bamda puriba sam rifles ase 39 AR ni battalion ase commandant gi maming Colonel Akash Kumar Kawi mayamna Akash haibaduda maitai commandant Colonel Akash oina khalibadu aranbani ngasi phauda sam rifles ki CEO mayam gi manungda Colonel oinam Akash khaktani kuki da khut thakiba aduga kapnabada masagi jawan Alok Rao Phau sikiba jiribam prajana jirida leiriba 39 AR sing muhutta Manipur sarkar na hainaraga maitai commandant Colonel oinam Akash thambiyo hairagli mathangda RK Kaiku nasu wafam khara thamlagli madude jiri maikai fanglasi isasu chatlani mayam suchalase jiri gi praja mayam gi awaba khara tawisu mateng panglose imalebak na yaifare ekhoi masen hunaba toglose asumna RK Kaiku nasu thamlagle makha satharakpada Indian security gi mathau ase misam sing evacuate tawba khaktara Mahesh Pausi kangla paudagi lokhachabani khulai fiber sing na misam da attack torokba matamda malem gi mapangal kanbada singthanariba Indian security force gi mathau ase misam sing se evacuate tawba khaktara haina RPI athawalegi national secretary Mahesh Thaunawjamna hanglagle nahandagi hauna khangawdan jeri bamda irang kansilakpa amade maduda central force sing na lawriba thodang gi matangda ngarang Delhi gi sub division road ta leiba party gi office ta pangthokpa paw gi Famda wafam ase mahana hai kibani mifam aduda mahana makha tara hai asukuina tholagliba irang ase central force singna irang horokpa mafam singda lawriba thodang ase mi hongdo hongjin tawba du khaktara malemgi sakti leibada singthana ba yawriba Indian security force singna irang thokpa maduda changsinduna attack tawrogliba sing adu thengnabagi muhutta mi hongdo hongjin tawriba sikarigino masidi adungai Kashmir dagi Kashmir Pandit Singh thangdoglaga union territory semkibagi thawdo adu oina lawgani asigumba thawdo ase makha tara thoktanaba Sigilenga asina hena kanba miyeng sampam thui irang ase asom makha chathaduna leiraga central force na mi hondo honjen tawbagi hainabe si tawhandanaba irang asigi mapung phaba solution ama puraknaba kan honabada honaba matam oire haina mahangna makha takhe